Lengsin birakliba khudingmakpo punsi sel channel na ngasisu amuk nauhaunana taramna oksari ikai khumnaba utchari. Ngasi amuk mayamgidamakta puduna laksari khunusinggi laanjen episode 13 amasung 13. Ruskin Bona A Flight of Pigeons haina English londa iba adudagi maming leirabi aibi amadi handokloi Sanjenbam Banumati Devi na khunusinggi laanjen haina handok piriba atenba novel asi 2007 da Sahityā Academy Translation Award fangkraba novel amakhakni. Hairiba novel asidagi mayam pumnamakna kanaba lawminasi pothaminasi net exam na singba competitive exam kayagi kanaba lawbasu yaraba novel asi mayamgi mafamda khusinazari. Lawbirasi khunusinggi laanjen 13 suba matang Javed Khan gi ngaingamdaba amasung 13 suba matang Kothiwalina koirakhiba. Maraibak thirabi Khan Begum do kalak khamban bagi awaba chaina kayamadi mahakna khoibu loisindriba makaidi khangkhiba tari. Aikhoina magi mayumda halakpa numit adumaktada Javed Khana magi luhongbagi maramda imada amukka hanna hangnabagi khudong sabadu lawkhi. Aingunda hayu Mariam aiha kayam kuina ngaikhigadage. Mahakna numidangi chaklen charaba matungda hangkhibani. Aihakna bukari haiba ngamgadoribano. Imana mangonda munna yenglaga haikhi. Nangnasu aingonda asuki matik toinasu hangkrabani. Ainasu hanana haikrabani. Madudi aihak aigi ibung ipwasinga tanadanadi isha nupisibu hek pithokpa ngamde haibasi. Nahaknasu Delhi-gidamak munaribasi laikhai ama taadriba phawadi ngaibada yakrabani. Phiringi haiba mingsi mutpa oirasanu aina hairibasini. Mahakna sauna haiki. Nangi nabungna fuasing hauzikti loinamuk siramlagani hatlamlagani. Adudagidi magi asawbagi phibamdudagi ikang khanghaudaba awaba amana kupsillakhi. Mahak mathanta murum sonkhi. Nupa aduna Subedarji nahakpu tasengnamak Delhi yawba ngamgadrane haikhibadu asengba oigadawri male. Ganasyam Singhadi sahargi chekpal manungda changu haiba tamlamdrabani. Hindan thongmaktada phiringi lanmisingna Bareilly Brigade da landarakpa matamduda sigrabani. Mahakti mafamsida mi thagi tarik 38 da aikhoina mai pakpa ngamkhibasingdu ningthauda tamjaba phangjakidrabani. Fareda aihaksu aigi thawdi tawkhredana aduga chini matumsingdunasu maharamgi matamda aigi sarbat sembagi khudong chabadudi thokhankhidredana aihaksu Mangal Khangi yumdugi nupa masado warakye tawkhibani adubu apangba mangalduna aikhoigi marakta lepladuna nupa masado mahakki machadongna yoklabani haikhibagi tokpikhibani. Aihakti Islam thajaba misak amatana Islam thajadaba jatki miyoi amabu yokpagi wafamsi sukta takhidri. Makoi loinamak laina laichata yaukrasanu. Mahakna yumdagi mapanda thokhiba matamduda mamaidu maksinki amasung saukhi. Aduga mikuk kharagi matungda mahakki pokminnadaba manaunipa Saifullah duna leirakta thengzilakpadagi pathanduna magi asauba ningba kaiba pumnamak tainaduna phubadagi lau khongbagi makolsu takhi. Javed Khana nupa machadugi maphido khwang phauba sitharaga magi sagol sajai lokthokladuna asuki matik sathina phubikre. Manangandagi unsado tasengnamak machet tatle. Saifullah do numit kayani romde hogat kangkhatre. Asokpa mafamdugi anabaduna lau khongduna ta leire. Adubu mangonda thembibagi mahutta Javed Khana nupa machaduda nahiba toktrabadi amukka hanna phugani haidunadum kihanbikhi. Javed saubana angau afaigumna tawkhibasi imagi ningba kainingai oiraba paukhumduna ni haibasida aihaki chingnaba leite. Aduga mahaki asawado magi manang nupagi manangganda oina taina kibaduda aihak mahakpudi thagatli.
Zabetna nupa machado magi mapagi aronba macha oibaduna yamna tukatchei. Numidang wairam adumaktadasu Zabetna magi tamthiba maram chatto amukasu uthoki. Magi sagoldo sana pijakrabra pijadribara thigalubada rupiya haibi minai nupi duna sana taktri haiba tabadagi nupi dubu kauraga karigi sana takhaidribano hangki. Ayhak thabak atay subada sinduna leirure. Mahakna tamzaki. Nang yamna chinbra, sigadabi nang chinbra ha. Mahakna sauna lauki, aduga magi sagol sajaidu paikhatladuna asuki matik kanna phubikre. Madudi mahakse musuk muna khamle haiba phawba yare. Magi leita sesariba segairaba puritusu phadi saba makai tatle. Mahakto numit kayanirom phamungdagi hendokhidei. Yungi miyoi pumnamakto Zabetki asaubado mathangda kari kamdaurakadage khanaduna akiba poknaki. Adubu imade nupidugi amasung nupa masadugi nahebasingdo taduna leiba ngamkhide. Mahakna jebanda yengang atakpa khara lauhalure. Aduga maida salaga asokpa mafamsingduda thombire. Mahakna numit humni supna anabasing aduna faraktriba phawba makhoigi seba tawbikhi. Nongmagi numit amada Zabetna imagi manakta amuk changlai. Ekhoidi magi mamangi asaubado amuk hanna uthoraklagadra haiduna kinarami. Adubo mahakti yamna waba mathwai nungaitaba matausu malami. Magi sajatugi kharasu ikaiba kasu oiramba yai. Mahakki masa pumbado anaba phawi haiduna imada tamlami. Adugi phananaba pambai mangonda takpinabasu hairami. Mahakna kanadaba mitibung makhoi anigide hidak sembi. Mahakna haiki. Nahak aihaki su karino ama phawba piba ngamaroidra. Aihaknabu nangonda kari piba ngamgadoribanoda. Imana khumki. Aisi hakim maibasu natte. Aigi mahausagi phibam dugumba oiramlabadi nangi anabadugi phananaba karino karadi khanba thoklamgadabani. Aibu hayu hairabadi nangdi karisu tawdaba malida. Aihak hakchang nuaite. Zabetna haiki. Aihak mahausagumna sagol tongba ngamdre. Masi pumamakse aihakna akang ahisingi mawa laurudabadagi oikribani. Sagol sel numita sao se kaptuna hatkanu haibado laurudabadagini. Haukiba sagol sel numituda aihak sa tanba chaloi. Amuba sasi laba ma ubaduda nongmaina kaploi. Adubu aihak madu panaba kapa ngamhodre. Aduga madugi mahutta mongpampura matakta tongba angugo khunu amada oinadum palure. Khunudu mongsong marak amada paisinkhibani. Adubu aina thibadadi fangkide. Phangdrabasu madumadi soidanamaki siramlagani. Numita aihak karigumba amata phaba phanglakhide. Aduga numidang wairamda aina yumda halakpa matamdadi aihak isase pumsok sok thaba phawi. Amasung aigi khongkhut na chingba kaya ching ase sijinnaba ngamdre. Aihak asiba amadona chap tingkhre. Abdul Rafsu taklure. Aduga kari thokibage haibado taraba matungda mahak aihakpu unaba lakhi. Yamnasu sauki. Maramdi aihakna usektu kaplure. Khunusingse mahakna haiki. Sagolse numitsingda makhoigi mongphamdagi asengba nungsit phangnanaba thorakpa misingni. Adudagi Abdul Raufna aibu layengbire. Ka amagi manungda mapanda thokhandana thambire. Aduna aihak isase bab taraklibani. Adumakpu aigi maida pongkhatpasimadi asum leire. Sikhibasingduna aingonda khutpakna thakiba mafam oiramlagani. Mahaki mamaido tasengnamak khajitang pongkhatpa mali. Adumakpu imana naksinna mamutana yengba nangdringaida Zabettu lambida saglakpa isaigi khonjelda saugalaklami. Mahaki mamaido asauba masak amada onkirami. Amasung mahaki sagol sajaido lauthoklaga yumdugi mapanda chenthokkhirami.
Mapalomda yamna nilkhongba langba taraklami. Adudagidi aikoina kanano amana ayo aibu kanbiyo aibu hatkadawre haina lawba tarame. Aikoi amaga ngaktuna yengnarame. Aduga Khan Begamna hairake. Masinga haki mamangda agi tawdrida nungsi nungongi isai kongduna lambi sida chatkiba nupa machadu oiramgani. Aigi nupade yumsigi mamangda kanagumbana isai sakpa thengnarabadi mahaki masa pumbado sajaina kangani haina magi sikraba mapagi thawai panduna wasakhibani. Adubu magi isai sakpasina kari phatababu tawrabagene. Imana hangki. Aidi amata khangde. Adubu pathangi khul manungdadi kanagumba amatana lambida isai sakpa natraga jantra ama hekta khongba yade. Isai haibasidi apamba mihauba makhal khudingmaki thorakpamni. Aduna masi thingi. Adumoinama aihakti aikhoigi ngakpi senbiba oiriba mahakna lambida atopa misak amabu mahak isai saki natraga mahaki tawdri khongi haibagi damakta phubirunabagi adhikar leite haina khalli. Jabet sibu mahake mangak haigat pasigi damakta nababta pakhong karamna pigani haibagi akibaga amata leitraba jala. Khan Begam do nokpa horaklami. Nabab haiba mahakna hanglami. Karino nangna khalli sibu Mariam. Nabab nabo masigi damakta karigi tabi gadoribano. September thagi tarik 18dani Nomaijing amagi ayuktani. Matamduda yumgi samkakpa nupaduna pau ama Kothiwalidagi Jabet Khanda puraklami. Nakhoigi nandom sana nangonda yaifa paujel piragi. Aduga nahaki nanaktasu hayeng lakya hainasu hairagi. Masida Jabet Khana magi paukhum supiki. Masisu indum sagi yumni. Mahak lakpiduna yumsida mahakna leibagi phajabada utpiru law. Asigumba makhalgi pausing sidi toidok hendokna bebar leiba mawongda semsanai. Mathangi ayukta Kothiwalido magi miyanada manaisingna senaraduna lakhi. Aikhoisu mahakpu amuk hana ubada nungaijaki. Maramdi mahakti matam pumnamakta asuki matik marup mapang dauna tawi. Haujikti Mariam aihak nakhoibu aiga loinana matam khara laiminasi haiduna haiba laklibani. Aihakti nakhoina kamarangi mayumda matam kayama kuina leirubaduda kalakpana loire. Jabet nahaksu aihakna makhoibu aigida chatminakibada ayetpa piroine ko. Makhoi sida sum leiba natraga nahaka chatminakhiba haibase aingondadi chap manai. Jabet Khanduna maring zum sukatladuna hairami. Maduna karige Kothiwalina marung laina hangki. Aina khanbadadi nahakti makhoina nangi yungi makhada leiba natrabadi nathwai nuaite natrane. Chumbabudi chumba adugo maduda apababu kari leiribage. Mahakna haiki Aigi apambadi nupi masasibo aigi oizabadoni. Farene mahakse haujikti nangi nakuta leirabane natrane mahakpo. Kothiwalina haiki Aigi iraibaksidi nahakna aibu amuk sawalledo. Jabetna hairami. Mahakna aigi yumsida leibasigi wa oirabadi mahakse aigi ikut chalabane. Adubu maduna karibu oiba yaribagene. Magi mamasigi yaithokpase nalamdragadi aihakna mahakpo ngasimak lohonglamlagadabane. Karigumaduna magi wakhanigadaba mabung mawpa leiribadawna aigi ibung ipasing tanadri haini. Karigumba amadana Delhi lansi luidriba phawba ngaisi haini.
ꯑꯗꯨꯕꯨ ꯃꯗꯨꯅ ꯂꯣꯏꯈ꯭ꯔꯕꯁꯨ ꯑꯩꯈꯣꯏꯒꯨꯝꯕ ꯃꯤꯑꯣꯏꯗꯗꯤ ꯀꯔꯤꯕꯨ ꯈꯦꯟꯅꯕ ꯂꯩꯒꯗꯒꯦ? ꯐꯤꯔꯡꯒꯤꯁꯤꯡꯅ ꯂꯥꯟ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯅ ꯈꯟꯕꯁꯦ ꯑꯄꯪꯕꯒꯤ ꯋꯥꯅꯤ꯫ ꯃꯈꯣꯏ ꯇꯔꯥꯔꯣꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤ ꯑꯃꯅ ꯇꯥꯟꯅꯕꯗ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯆꯦꯟꯈꯤꯕꯗꯣ ꯑꯩꯍꯥꯛ ꯎꯍꯧꯗꯕꯗꯧꯅ꯫ ꯃꯗꯨꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯗꯨꯒꯨꯝꯅ ꯇꯧꯈꯤꯕꯗꯤ ꯅꯠꯇꯦ, ꯀꯣꯊꯤꯋꯥꯂꯤꯅ ꯍꯥꯏꯈꯤ꯫ ꯑꯩꯅ ꯉꯛꯂꯤꯕꯗꯤ ꯀꯔꯤꯒꯤꯅꯣ ꯃꯈꯣꯏꯗ ꯅꯪꯒꯤ ꯃꯤꯅꯨꯡꯁꯤ ꯄꯣꯛꯂꯤꯕꯗꯨꯕꯨ ꯏꯟꯗꯣꯝꯆꯥ? ꯐꯔꯦꯅꯦ, ꯃꯈꯣꯏꯁꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝꯅ ꯐꯩ꯫ ꯃꯍꯥꯛꯅ ꯈꯨꯝꯈꯤ, ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗꯣ ꯃꯥꯒꯤ ꯌꯦꯛꯅꯕꯁꯤꯡꯅ ꯍꯥꯠꯈ꯭ꯔꯕ ꯃꯇꯝꯗꯨꯗ ꯀꯂꯦꯛꯇꯔ ꯃꯥꯅꯅꯤꯅꯦ ꯑꯩꯒꯤ ꯌꯨꯝꯗ ꯑꯩꯒ ꯂꯣꯏꯅꯅ ꯑꯋꯥ ꯑꯅꯥ ꯈꯥꯡꯕ ꯂꯥꯛꯈꯤꯕꯗꯣ꯫ ꯑꯗꯨꯒ ꯃꯍꯥꯛꯇꯨꯅꯅꯤ ꯑꯩꯈꯣꯏꯒꯤ ꯂꯧꯕꯨꯛ ꯂꯧꯐꯝꯁꯤꯡꯕꯨ ꯑꯩꯈꯣꯏꯗꯒꯤ ꯃꯨꯟꯗꯨꯅ ꯂꯧꯍꯟꯈꯤꯗꯕꯗꯨꯁꯨ꯫ ꯃꯗꯨ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯃꯃꯥꯡꯒꯤ ꯋꯥꯅꯤ ꯍꯥꯏꯕꯕꯨꯗꯤ ꯆꯨꯝꯃꯤ, ꯑꯗꯨꯕꯨ ꯑꯩꯅ ꯃꯈꯣꯏꯒꯤ ꯐꯠꯇꯅꯕ ꯈꯟꯅꯅꯕꯒꯤ ꯃꯔꯝꯕꯨ ꯑꯃꯠꯇ ꯂꯩꯇꯦꯅꯦ꯫ ꯄꯨꯝꯅꯃꯛꯁꯤ ꯑꯣꯏꯖꯈ꯭ꯔꯕꯁꯨ ꯅꯪ ꯅꯁꯥꯅ ꯑꯆꯨꯝꯕꯅꯤ ꯍꯥꯏꯅ ꯈꯟꯖꯔꯤꯕ, ꯑꯩꯅ ꯍꯥꯏꯕꯗꯤ ꯂꯥꯜꯍꯧꯕꯒꯤ ꯃꯔꯝꯗꯣ ꯑꯩꯅ ꯊꯨꯒꯥꯏꯒꯦ ꯍꯥꯏꯅ ꯈꯜꯂꯦ ꯍꯥꯏꯅꯗꯤ ꯈꯟꯒꯅꯨ꯫ ꯂꯥꯜꯍꯧꯕꯒꯤ ꯃꯔꯝ ꯍꯥꯏꯕ? ꯀꯔꯤꯒꯤꯅꯣꯅꯦ ꯅꯪꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯁꯤꯕꯨ ꯂꯥꯜꯍꯧꯕꯒꯤ ꯃꯔꯝ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯏꯟꯗꯣꯝꯆꯥ? ꯖꯥꯕꯦꯗ ꯈꯥꯟꯗꯨ ꯌꯥꯝꯅ ꯂꯩꯇꯥꯗꯕ ꯃꯥꯜꯂꯦ꯫ ꯀꯅꯥꯒꯤ ꯃꯥꯌꯣꯛꯇ ꯂꯥꯜꯍꯧꯔꯤꯕꯁꯤꯡꯅꯣ? ꯃꯤꯇꯣꯞꯁꯤꯡꯒꯤ ꯃꯥꯌꯣꯛꯇ꯫ ꯃꯈꯣꯏꯁꯤꯡꯁꯤꯕꯨ ꯂꯝꯗꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯂꯣꯏꯗꯕ꯭ꯔꯥꯅꯦ? ꯃꯈꯣꯏꯒ ꯂꯥꯟꯊꯦꯡꯅꯕ ꯍꯥꯏꯕꯁꯤ ꯂꯥꯜꯍꯧꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯇꯁꯦꯡꯅꯃꯛꯀꯤ ꯑꯣꯏꯔꯒꯗꯕ ꯊꯕꯛꯅꯤ꯫ ꯃꯗꯨꯁꯨ ꯑꯣꯏꯕ ꯌꯥꯏ꯫ ꯃꯗꯨꯝ ꯇꯧꯕꯗꯨꯅ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯅꯨꯄꯤꯁꯤꯡ ꯑꯃꯁꯨꯡ ꯑꯉꯥꯡꯁꯤꯡꯕꯨ ꯍꯥꯠꯄꯤꯕ ꯌꯥꯎꯗ꯭ꯔꯕꯗꯤ꯫ ꯑꯗꯨꯕꯨ ꯐꯤꯔꯡꯒꯤꯁꯤꯡ ꯑꯁꯤꯅ ꯃꯇꯧ ꯀꯔꯝꯅ ꯗꯤꯜꯂꯤꯕꯨ ꯀꯣꯏꯁꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯌꯦꯡꯉꯨ꯫ ꯑꯣꯛꯂꯦ ꯏꯟꯗꯣꯝꯆꯥ, ꯋꯥ ꯃꯈꯥ ꯇꯥꯔꯅꯨꯁꯤ, ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛꯅ ꯑꯩꯒꯤ ꯑꯁꯥꯎꯕ ꯍꯥꯏꯕ ꯐꯠꯇꯕꯗꯣ ꯄꯣꯛꯍꯜꯂꯒꯅꯤ꯫ ꯑꯩꯈꯣꯏ ꯊꯧꯗꯣꯛꯁꯤꯡꯒꯤ ꯃꯔꯝꯗ ꯚꯥꯞꯅ ꯁꯥꯗꯨꯅ ꯍꯥꯏꯅꯔꯅꯨꯁꯤ꯫ ꯗꯤꯜꯂꯤꯁꯤ ꯑꯗꯨꯃꯛ ꯂꯩꯔꯤ, ꯑꯗꯨꯒ ꯕꯍꯥꯗꯨꯔ ꯁꯥꯍꯅ ꯅꯤꯡꯊꯧ ꯑꯣꯏꯔꯤ꯫ ꯑꯃꯕꯨ ꯑꯣꯏꯔꯕꯁꯨ ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯅꯍꯥꯛꯅ ꯃꯥꯔꯤꯌꯝꯒꯤ ꯋꯥꯐꯝꯗꯨ ꯌꯥꯎ, ꯑꯗꯨꯒ ꯗꯤꯜꯂꯤꯕꯨ ꯀꯣꯏꯁꯤꯟꯗꯨꯅ ꯊꯝꯂꯤꯕꯁꯤꯕꯨ ꯊꯥꯗꯣꯛꯄ ꯉꯥꯏꯌꯨ꯫ ꯆꯦꯛꯁꯤꯜꯂꯨ ꯖꯥꯕꯦꯗ, ꯅꯨꯄꯤ ꯃꯆꯥꯁꯤꯗ ꯅꯪꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯆꯦꯛꯁꯤꯜꯂꯨ꯫ ꯀꯥꯟꯄꯨꯔꯒꯤ ꯅꯨꯄꯤ ꯃꯆꯥ ꯂꯩꯁꯥꯕꯤ ꯑꯃꯒꯤ ꯃꯔꯝꯗ ꯈꯨꯗꯝ ꯑꯃ ꯑꯣꯏꯅ ꯇꯥꯔꯕ ꯃꯇꯨꯡꯁꯤꯗꯗꯤ ꯑꯩꯍꯥꯛꯅ ꯃꯗꯨꯝꯅ ꯇꯧꯕ ꯇꯥꯕꯅꯤ ꯍꯥꯏꯕꯁꯤꯗ ꯆꯤꯡꯅꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕꯅꯤ꯫ ꯍꯥꯏ, ꯅꯨꯄꯤ ꯃꯆꯥꯗꯨꯗꯤ ꯀꯅꯥꯅꯣꯅꯦ? ꯖꯦꯅꯔꯦꯜꯒꯤ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯆꯍꯤ 10 ꯁꯨꯔꯕ ꯐꯥꯎꯕꯗ ꯑꯗꯨꯝ ꯐꯖꯔꯤꯕꯤ ꯂꯩꯁꯥꯕꯤꯅꯤ꯫ ꯃꯍꯥꯛꯁꯤꯕꯨ ꯅꯥꯅꯥ ꯁꯥꯍꯦꯕꯀꯤ ꯉꯥꯛꯁꯦꯟꯕ ꯑꯣꯏꯔꯤꯕ ꯖꯃꯥꯗꯥꯔ ꯅꯔꯁꯤꯡꯍꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯖꯒꯦ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝ ꯍꯥꯠꯈꯤꯕ ꯃꯇꯝꯗꯨꯗ ꯀꯟꯖꯈꯤꯕꯅꯤ꯫ ꯃꯥꯒꯤ ꯋꯥꯈꯜꯗꯨꯁꯨ ꯑꯩꯅ ꯈꯜꯂꯤꯕꯁꯤꯒꯨꯝꯅ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯂꯩꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯖꯦꯔꯥꯟꯗꯥꯔ ꯈꯥꯟ ꯀꯧꯕ ꯑꯣꯐꯤꯁꯔ ꯑꯃꯅ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯖꯃꯥꯗꯥꯔꯒꯤ ꯌꯨꯝꯗꯒꯤ ꯍꯨꯔꯥꯟꯗꯨꯅ ꯄꯨꯕꯤꯈꯤ, ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯇꯝꯊꯤꯅ ꯑꯣꯠꯄꯤꯈꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝ ꯇꯧꯔꯨꯕꯗꯨꯅ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯁꯥꯗ ꯃꯍꯥꯛꯀꯤ ꯃꯖꯥꯇꯤꯒꯤ ꯂꯩꯖꯔꯤꯕ ꯆꯥꯎꯊꯣꯛꯆꯕ ꯑꯃꯁꯨꯡ ꯇꯨꯀꯠꯆꯕ ꯍꯥꯏꯕ ꯄꯨꯝꯅꯃꯛꯇꯣ ꯍꯧꯒꯠꯍꯟꯈꯤ꯫ ꯃꯇꯝ ꯈꯔꯗꯤ ꯃꯍꯥꯛꯅ ꯃꯥꯒꯤ ꯑꯅꯤꯡꯕ ꯋꯥꯈꯜꯁꯤꯡꯗꯣ ꯀꯔꯤꯁꯨ ꯐꯣꯡꯗꯣꯛꯇꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯛꯈꯤ꯫ ꯑꯗꯨꯒ ꯅꯣꯡꯃꯒꯤ ꯑꯍꯤꯡꯗꯗꯤ ꯖꯦꯔꯥꯟꯗꯥꯔꯅ ꯇꯨꯝꯂꯤꯉꯩꯗ ꯃꯣꯟ ꯃꯈꯥꯗꯒꯤ ꯊꯥꯡꯁꯥꯡꯗꯨ ꯁꯠꯇꯣꯛꯂꯒ ꯃꯥꯒꯤ ꯃꯊꯕꯥꯛꯇꯨꯗ ꯊꯤꯟꯖꯤꯜꯂꯝꯃꯤ꯫ ꯃꯐꯝꯗꯨꯗꯒꯤ ꯆꯠꯈ꯭ꯔꯒ ꯒꯨꯍꯥ ꯃꯅꯨꯡꯗ ꯃꯊꯟꯇ ꯆꯣꯡꯊꯗꯨꯅ ꯁꯤꯖꯈꯤ꯫ ꯃꯁꯤꯕꯨ ꯃꯊꯧꯅꯥ ꯂꯩꯕꯒꯤ ꯋꯥ ꯅꯠꯇ꯭ꯔꯅꯦ ꯏꯟꯗꯣꯝꯆꯥ? ꯑꯩꯉꯣꯟꯗ ꯌꯦꯡꯗ꯭ꯔꯕꯁꯨ ꯑꯩꯉꯣꯟꯗ ꯃꯈꯨꯠ ꯊꯤꯜꯂꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯗꯤ ꯃꯥꯕꯨ ꯃꯃꯥꯏꯗ ꯐꯥꯎꯕ ꯃꯥꯏꯄꯨꯅꯅ ꯌꯦꯡꯗ꯭ꯔꯤꯕꯅꯤ, ꯑꯩꯕꯨ ꯊꯥꯖꯕꯤꯌꯨꯅꯦ꯫ ꯑꯍꯥ, ꯅꯪꯁꯤ ꯏꯀꯥꯏ ꯊꯤꯕ ꯅꯨꯄꯥꯅꯤꯅꯦ, ꯀꯣꯊꯤꯋꯥꯂꯤꯅ ꯐꯥꯒꯤ ꯇꯧꯏ꯫ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯅꯩ꯫ ꯑꯗꯨꯒꯤ ꯇꯨꯡꯗ ꯀꯣꯊꯤꯋꯥꯂꯤꯅ ꯍꯥꯏꯔꯛꯈꯤ, ꯃꯈꯣꯏ ꯑꯩꯒ ꯆꯠꯄ ꯌꯥꯏꯀꯣ? ꯖꯥꯕꯦꯗ, ꯃꯈꯣꯏ ꯆꯠꯄ ꯌꯥꯔꯣꯏꯗ꯭ꯔꯅꯦ? ꯅꯍꯥꯛ ꯉꯁꯤ ꯑꯌꯨꯛꯁꯤꯗꯤ ꯏꯁꯥꯎꯗ ꯁꯥꯎꯕꯒꯤ ꯃꯑꯣꯡꯗ ꯂꯩꯗ꯫ ꯍꯣꯏ ꯍꯣꯏ, ꯃꯈꯣꯏꯁꯤ ꯅꯪꯅ ꯄꯣꯛꯈ꯭ꯔꯣ꯫ ꯃꯍꯥꯛꯅ ꯃꯀꯣꯜ ꯁꯦꯡꯐꯥꯠꯇꯅ ꯁꯣꯜꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯅꯪꯒ ꯂꯩꯕꯗꯕꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯔꯕꯗꯤ ꯃꯈꯣꯏ ꯅꯪꯒ ꯆꯠꯈꯤꯕ ꯌꯥꯔꯦꯗ꯫ ꯀꯣꯊꯤꯋꯥꯂꯤꯅ ꯑꯩꯈꯣꯏꯕꯨ ꯃꯤꯌꯥꯅ ꯑꯃꯠꯇꯗ ꯐꯝꯃꯤꯟꯅꯔꯗꯨꯅ
ꯃꯥꯒꯤ ꯃꯌꯨꯝꯗ ꯄꯨꯕꯤꯔꯦ꯫ ꯑꯩꯍꯥꯛꯇꯤ ꯌꯨꯝꯗꯨꯕꯨ ꯐꯨꯔꯥꯗꯂꯥꯅꯤ ꯇꯁꯦꯡꯅ ꯍꯥꯏꯅꯤ, ꯃꯔꯝꯗꯤ ꯃꯁꯤꯗꯤ ꯌꯥꯝꯅ ꯆꯥꯎꯔꯕ ꯆꯦꯛꯅ ꯁꯥꯕ, ꯆꯪꯐꯝ ꯊꯣꯡ ꯋꯥꯡꯅ ꯐꯥꯠꯄ ꯑꯃꯁꯨꯡ ꯃꯥꯡꯒꯣꯟ ꯄꯥꯛ ꯆꯥꯎꯅ ꯂꯩꯕ ꯌꯨꯝꯅꯤ꯫ ꯊꯣꯡꯒꯥꯜ ꯑꯣꯏꯔꯤꯕꯗꯨꯒꯤ ꯃꯊꯛꯇꯨꯅ ꯃꯤꯡꯁꯦꯜꯅ ꯃꯊꯛ ꯀꯨꯞꯄ ꯀꯥꯁꯤꯡꯒꯤ ꯄꯔꯦꯡ ꯑꯃꯁꯨ ꯂꯩꯈ꯭ꯔꯦ꯫ ꯃꯐꯝꯁꯤꯡꯗꯨꯗ ꯅꯨꯄꯥꯁꯤꯡꯒꯤ ꯄꯣꯊꯥꯐꯝ ꯇꯨꯝꯐꯝ ꯀꯥꯁꯤꯡ ꯑꯣꯏꯅꯩ, ꯑꯗꯨꯒ ꯅꯨꯄꯤꯁꯤꯡꯒꯤ ꯀꯥꯁꯤꯡꯅ ꯃꯈꯥ ꯊꯪꯕ ꯊꯥꯛꯇ ꯑꯣꯏꯅꯩ꯫ ꯑꯗꯨꯅ ꯏꯪꯁꯨ ꯏꯪꯉꯤ ꯑꯃꯁꯨꯡ ꯃꯔꯥꯡ ꯀꯥꯏꯅꯁꯨ ꯄꯥꯛ ꯆꯥꯎꯏ꯫ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯩꯔꯤꯕꯁꯤ ꯀꯣꯊꯤꯋꯥꯂꯤꯅꯦ, ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯑꯃꯁꯨꯡ ꯃꯆꯥꯅꯤꯄꯥ ꯑꯅꯤꯅꯦ, ꯃꯃꯧ ꯅꯨꯄꯤ ꯑꯃꯅꯦ, ꯃꯌꯥꯅꯨꯄꯥ ꯑꯃ ꯑꯃꯁꯨꯡ ꯃꯁꯤꯡ ꯊꯤꯕ ꯉꯝꯗ꯭ꯔꯕ ꯃꯁꯨꯁꯤꯡꯅꯤ꯫ ꯀꯣꯊꯤꯋꯥꯂꯤꯁꯤ ꯖꯤꯂꯥꯗꯨꯗ ꯂꯝ ꯌꯥꯝꯅ ꯂꯩꯕ ꯅꯨꯄꯥ ꯑꯃꯒꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯍꯧꯔꯕꯤ ꯅꯨꯄꯤꯅꯤ, ꯑꯃꯁꯨꯡ ꯑꯩꯈꯣꯏꯒ ꯃꯍꯥꯛꯀ ꯈꯪꯅꯕ ꯃꯇꯝꯗꯨꯗ ꯃꯍꯥꯛ ꯆꯍꯤ 90 ꯁꯨꯔꯝꯂꯒꯅꯤ꯫ ꯃꯍꯥꯛ ꯋꯥꯡ ꯆꯥꯎꯏ, ꯃꯁꯝꯁꯨ ꯃꯃꯤꯠꯁꯨ ꯃꯨꯁꯨꯛ ꯃꯨꯏ, ꯃꯆꯤꯟ ꯆꯥꯎꯏ, ꯃꯌꯥꯁꯤꯡꯗꯨꯅ ꯀꯨꯞꯄꯤ, ꯑꯗꯨꯕꯨ ꯍꯤꯗꯥꯛ ꯃꯅꯥ ꯑꯃꯁꯨꯡ ꯀ꯭ꯋꯥ ꯆꯥꯃꯟꯕꯗꯒꯤ ꯃꯨꯁꯤꯜꯂꯦ꯫ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯅꯤꯃꯛꯇ ꯁꯤꯔꯤꯕ ꯂꯨꯄꯥꯒꯤ ꯈꯨꯖꯤꯁꯤꯡ ꯑꯃꯁꯨꯡ ꯌꯦꯠꯀꯤ ꯈꯨꯅꯥꯎꯕꯤꯗ ꯁꯤꯔꯤꯕ ꯑꯆꯝꯕ ꯂꯨꯄꯥꯒꯤ ꯈꯨꯗꯣꯞꯇꯨ ꯅꯠꯇꯅ ꯑꯇꯩ ꯂꯩꯇꯦꯡ ꯁꯤꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯏꯗꯣ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯍꯔꯥꯎ ꯃꯀꯥ ꯂꯥꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛ ꯃꯊꯧꯅꯥꯁꯨ ꯌꯥꯝꯅ ꯂꯩ꯫ ꯃꯍꯥꯛꯇꯤ ꯃꯍꯥꯛꯀꯤ ꯀꯥꯡꯂꯨꯞꯀꯤ ꯑꯇꯩ ꯃꯤꯌꯥꯝꯁꯤꯡꯗꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯐꯪꯏ꯫ ꯃꯈꯣꯏꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯇꯝꯗ ꯃꯉꯣꯟꯗ ꯂꯥꯛꯇꯨꯅ ꯋꯥ ꯇꯥꯅꯔꯩ꯫ ꯏꯃꯥꯗꯤ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯨꯅ ꯌꯥꯝꯅ ꯆꯥꯟꯕꯤ, ꯑꯆꯥꯟꯕꯤ ꯑꯃ ꯑꯣꯏꯈ꯭ꯔꯦ, ꯑꯗꯨꯒ ꯑꯅꯤꯠꯀ ꯑꯩꯒꯕꯨꯅ ꯈꯔ ꯍꯟꯊꯔꯒꯁꯨ ꯑꯗꯨꯃꯛ ꯆꯥꯟꯕꯤ꯫ ꯀꯣꯊꯤꯋꯥꯂꯤꯅ ꯑꯩꯈꯣꯏꯕꯨ ꯀꯥ ꯍꯦꯟꯅ ꯆꯦꯛꯁꯤꯟꯅ ꯌꯦꯡꯁꯤꯟꯕꯤ꯫ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯍꯥꯏ, ꯃꯈꯣꯏꯁꯤ ꯀꯌꯥꯗ ꯏꯪ ꯇꯞꯈ꯭ꯔꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡꯅꯣ, ꯃꯈꯣꯏꯗꯤ ꯀꯔꯤꯒꯨꯝꯕꯗꯁꯨ ꯋꯥꯔꯦꯝ ꯉꯥꯡꯗꯨꯅ ꯃꯇꯝ ꯃꯥꯡꯍꯟꯗꯦꯅꯦꯁꯦ꯫ ꯀꯔꯤꯒꯤꯅꯣ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯤꯒꯤ ꯃꯅꯥꯁꯤꯡ ꯑꯃꯁꯨꯡ ꯃꯅꯥꯇꯣꯟꯁꯤꯡꯁꯤ ꯍꯨꯠꯄꯤꯗ꯭ꯔꯤꯕꯁꯤꯗꯤ? ꯃꯍꯥꯛꯅ ꯏꯃꯥꯗ ꯍꯪꯈꯤ꯫ ꯃꯈꯣꯏꯒꯤ ꯁꯤꯕꯤꯅꯕ ꯑꯩꯒꯤ ꯀꯔꯤꯁꯨ ꯂꯩꯇꯕꯁꯤꯗꯕꯨ ꯀꯔꯤꯕꯨ ꯀꯥꯟꯅꯔꯨꯒꯗꯧꯔꯤꯕꯅꯣꯗ? ꯏꯃꯥꯅ ꯈꯨꯝꯈꯤ, ꯑꯩꯈꯣꯏꯒꯤ ꯅꯥꯁꯤꯡꯗꯤ ꯍꯥꯟꯅꯅ ꯍꯨꯠꯈ꯭ꯔꯕꯅꯤ, ꯑꯗꯨꯅ ꯑꯩꯗꯤ ꯅꯥꯇꯣꯟ ꯍꯨꯠꯀꯦ ꯍꯥꯏꯔꯛꯇꯕꯗꯨꯗ ꯅꯨꯡꯉꯥꯏꯕ ꯐꯥꯎꯔꯝꯃꯤ꯫ ꯅꯍꯥꯛꯅ ꯖꯥꯕꯦꯠꯅ ꯍꯥꯏꯔꯛꯄ ꯌꯥꯕꯤꯗꯗꯨꯅ ꯅꯆꯥꯅꯨꯄꯤꯕꯨ ꯂꯨꯍꯣꯡꯅꯕ ꯄꯤꯊꯣꯛꯈꯤꯗꯕꯁꯤꯒꯤꯗꯃꯛ ꯑꯩꯍꯥꯛ ꯅꯨꯡꯉꯥꯏ, ꯀꯣꯊꯤꯋꯥꯂꯤꯅ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯣꯏꯔꯝꯂꯕꯁꯨ ꯑꯩꯍꯥꯛꯁꯨ ꯁꯨꯛꯌꯥ ꯌꯥꯔꯝꯂꯣꯏ꯫ ꯖꯥꯕꯦꯠꯁꯤꯗꯤ ꯌꯥꯝꯅ ꯊꯥꯖꯔꯨꯕ ꯌꯥꯗꯕ ꯃꯤꯁꯛꯅꯤ꯫ ꯃꯁꯤꯗꯤ ꯌꯥꯝꯅ ꯆꯥꯟꯅꯗꯕ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯑꯣꯏꯒꯅꯤꯗ, ꯏꯃꯥꯅ ꯍꯥꯏꯈꯤ꯫ ꯑꯩꯒꯤ ꯃꯔꯥꯏꯕꯛ ꯊꯤꯈ꯭ꯔꯕ ꯏꯄꯨꯔꯣꯏꯕꯗꯨꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯕꯨ ꯄꯥꯊꯥꯟ ꯑꯃꯅ ꯃꯥꯒꯤ ꯑꯅꯤꯁꯨꯕꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯣꯏꯒꯦ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯤꯗꯤ ꯕꯥꯞꯅ ꯋꯥꯈꯜꯅ ꯂꯥꯝꯕ ꯐꯪꯕ ꯉꯝꯂꯝꯂꯣꯏ꯫ ꯀꯣꯊꯤꯋꯥꯂꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯋꯥꯖꯤꯍ ꯎꯜꯂꯥ ꯈꯥꯟꯗꯨ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯤꯉꯩꯗ ꯆꯪꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯐꯝꯊꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯁꯦ ꯆꯍꯤ 15ꯗꯃꯛ ꯁꯨꯔꯤꯕ, ꯀꯣꯔꯥꯟꯕꯨ ꯆꯤꯟꯐꯥ ꯕ꯭ꯔꯪ ꯕ꯭ꯔꯪ ꯊꯤꯕ ꯉꯝꯕ, ꯃꯇꯝ ꯅꯥꯏꯅ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯄꯥꯡꯊꯣꯛꯆꯔꯤꯕ ꯍꯥꯐꯤꯖ ꯅꯍꯥ ꯑꯃꯅꯤ꯫ ꯑꯅꯛꯄꯒꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯐꯝ ꯃꯁꯖꯤꯠꯇ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯇꯧꯔꯅꯕ ꯃꯤꯌꯥꯝꯕꯨ ꯀꯧꯔꯤꯕ ꯃꯤꯁꯛꯅꯤ꯫ ꯃꯍꯥꯛꯁꯤ ꯀꯨꯆꯨ ꯐꯖꯩ, ꯃꯌꯥꯏ ꯑꯣꯏꯅ ꯋꯥꯡꯏ, ꯂꯝꯆꯠ ꯁꯥꯖꯠꯇ ꯏꯪ ꯇꯞꯄꯤ ꯑꯃꯁꯨꯡ ꯏꯀꯥꯏ ꯈꯨꯝꯅꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯃꯥꯅ ꯇꯣꯏꯅ ꯂꯩꯐꯝ ꯑꯣꯏꯔꯤꯕꯗꯤ ꯍꯣꯖꯪ ꯃꯌꯥꯗ ꯂꯩꯔꯤꯕ ꯕꯪꯒꯂꯣꯗꯨꯗꯅꯤ, ꯃꯗꯨꯗ ꯃꯍꯥꯛꯅ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯃꯇꯝ ꯂꯦꯜꯂꯤ ꯅꯠꯇ꯭ꯔꯒ ꯁꯇ꯭ꯔꯪ ꯁꯥꯟꯅꯩ꯫ ꯃꯁꯥꯟꯅꯁꯤ ꯍꯧꯖꯤꯛꯇꯤ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅꯔꯝꯕꯗꯨ ꯑꯌꯥꯝꯕ ꯍꯟꯊꯈ꯭ꯔꯦ꯫ ꯃꯍꯥꯛꯇꯨ ꯃꯥꯒꯤ ꯃꯔꯨꯞ ꯀꯥꯗꯨ ꯈꯥꯟ ꯀꯧꯕ ꯃꯁꯛ ꯌꯥꯝꯅ ꯐꯖꯕ ꯅꯍꯥ ꯑꯃ, ꯃꯍꯥꯛꯅꯁꯨ ꯀꯣꯊꯤꯋꯥꯂꯤꯗ ꯏꯟꯗꯣꯝꯆꯥ ꯍꯥꯏꯅ ꯃꯤꯡꯒꯧꯕ ꯑꯃꯒ ꯂꯣꯏꯅꯅ ꯆꯪꯂꯛꯈꯤꯕꯅꯤ꯫ ꯑꯩꯍꯥꯛ ꯃꯍꯥꯛꯄꯨ ꯂꯥꯂꯥ ꯔꯥꯝꯖꯤꯃꯜꯒꯤ ꯃꯌꯨꯝꯗꯒꯤ ꯑꯩꯈꯣꯏꯕꯨ ꯅꯝꯗꯨꯅ ꯊꯣꯛꯍꯜꯂꯛꯈꯤꯕ ꯈꯨꯠꯄꯨꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅꯤ ꯍꯥꯏꯕ ꯈꯪꯏ꯫ ꯃꯍꯥꯛꯇꯣ ꯌꯨ ꯊꯛꯄꯗꯒꯤ ꯑꯣꯏꯕ ꯑꯅꯥꯕ ꯑꯃꯅ ꯅꯥꯔꯛꯈꯤ, ꯑꯗꯨꯅ ꯋꯥꯖꯤꯍ ꯎꯜꯂꯥꯁꯨ
Kothi walina pangsiladuna imada mahakkidamakta hidak amatang takpinaba hairami. Aihakti Dr. oibasu nate. Imana haiki. Anaba macha masugidi araibagidi layengba mangami. Adubu nupa macha asibudi aina yengba ngamni haibasidi ai singnaiko. Natte, magidama karigumba karadang honabibada yabidaba tawbigano. Waziha ulana haijay. Mahak tasengnamak aki akhang khangdaba nupani. Adum moinamak mahaksi mai pakpagi mingsati phangba ngamjadri. Maraibak thirabasibu phagi tawbinu. Kothi walina hai. Mahaksi hanadagi mapung phana mathwai nungaitana urabani. Nattida, aihak mahakki afaba thabaksingi matangda indomsada hana tamge. Magi phibam phagatnaba karigumba khara pibaduna kona pige pirasano. Nattida, aihak mahakki afaba thabaksingi matangda indomsada hana tamge. Magi phibam phagatnaba karigumba khara pibaduna kona pige pirasano. Kadu khandu hanadagi hena mathwai nungaitana ure. Amasung magi phajaraba mamaido tawpham khangdaduna lukthaduna laikre. Ahobudagi hairabada indomsa. Masigi badalok sinani. Nawab Kadar Alida Kristan singi pumpam mongpam singdagi lanthum loktoktuna tawthoksi. Soidana maki mapam singduda pumlamgani haina hogdokluribasi. Kadu khandu hangatna yengkhatlaklammi aduga hairaklami. Aihakpu adum haina thajahankibani. Masigi wafamsi tamlamba lamhuiduna masi masu hairami. Madudi firingi ama sirabada paisagi bora khaw anidi mahakka loinana phummi. Adunadi tasengnamak mahak chumsu sumdaba wariduda thajarurene. Aduga makhoigi sarusing tawthoktuna lawthoklure natra. Aikhoida tamune nangbu kari lanthum phanglaklabage. Aikhoi numidangda tawba hawi. Kadu khana warisi mamakna hekta libana pharani khaladuna hairaklami. Numid ado tha thokpa numidangni. Mafamduda aikhoi ahumni leiribasu. Aihakna mongpham manungda kumtharaga hakthingnaba mamal yamba pot makhai pukhalake haina chongthoklami. Aigi marupsingduga paw phaunaba ngamnaba aikhoina uchuk ama laibak mathakta yungsillami. Maduda thauri amana kisillami. Aduga masigi matengna aihak makhada kumtharami. Adubu khanduna yengo. Aihak kayam kiramgadabano haibadu. Akanba laibak mathaktadi tadradana aihakti atiyaga laibaki marakta yanduna leiki. Aihak tawpham khangdraduna kanbinaba haiduna kanna laurami. Aigi marupsingdusu aibu singkhatpibagi mahutta firingi butsingna tanaraklabani hainadum khalladuna kudaktuda hotuna senakhirami. Aibuna mongphamduda tharak yalhanduna adum hundokpirami. Nangi hek matik zaba thodokni. Waziha ulana solami. Nahak karam haina thoklakpagi haibadu aikhoida lirodana. Aihak thauriduda yanduna adum leirami. Adudagidi aisu ngamba makai kanna hotnaduna isasi mongphamgi mapanduda inkhatjarami. Haujikti aihaksu aigi thauna pharaba marupsinggi matau tamduna siennaba honarami. Adubu aina madum taurage haiduna hek haugalakpada aigi khwangda yamna kanna yamna naba makai konsinba ama isada phaurami. Amasung amukasu tusillami. Aihak kiman khraduna tangkhai ama siraba haibaduma oirabane. Adubu aina aroibi thaduna amuka manglomda chelami. Matam sidadi ugi usuktusu phukalaklami. Aduna aihak matam amuk manghanba tawramdana chelami. Indomsa madugi mafamdudi firingi footprintna pikthana leiba mafamni.
Kaya da pangzakraba nupano nang sibo. Waziha ulana masada yamna nungaizaba amaga loinana hairami. Minadi fazakraba na koktuda budi leramgani haina khalamgani do. Kadu uchukna yungsilibado nangi khwangda yetpa khwangsit nine. Madunani nangbu mongphamda yanduna leihanlibado. Aduga nangna chelage hotnaba matamduda amuka chingtharibaduso. Nangna usuktu phuklaba matamdudani nangi khwangda phajillambaduna komthoraklibado. Kothiwalisu aikhoi punamaksu Kadu Khangi tawpham khangdabaduda thawai tana noklami. Madu nangondadi parama oiragadabani. Kothiwalina hairami. Miyoiba pumnamaksi sibagi matam laklabadi amaga khenaba leitana chap manai. Nangsu siraba matamda kanagumba amana nangi mongphamda landum thiribani haiduna nangi haksangdubu hongdok hongjin tauba yaningadrane. Landum haibadu mamalbudi yamine. Adubu ningthosing phawba makhoina siraba matamdudadi karimata pudana makhutu ihang hangna chatkhiba ngaktani. Angang amana taibangsida poklakpa matamda makhutu khudum chetna paisilladuna lakhibani. Adubu sibagi matamdadi makhut adumak iting tingna khubam tingna leikhi. Aikhoi taibangsida karisu puraga laknakhide aduga karisu puraga hankhiroi. Matang siwaida Kadu Khangi mama amasung masanupisu aikhoigi irakta yaurare. Amasung makhutlonaraduna imada nahadugidamakta karigumba kharadi mating pangbinaba haizarami. Makhoidi imagi anaba phahanba ngambagi saktisingda ka henna thajajaba ama laikre. Mahakna Kaduda haibikhiba haibadu sumnatangi kaksira cha kharadang pung taruk khudingi thaknaba aduga asinba amasung asaba sinjak sadanaba amadi ayuk khudingi yubi anauba machet khara saiduna chaba loinana mahisu thaknaba haikhiba asikhaktani. Kadu Khandu icham chamba hidaksing asi chaduna honajarami aduga aikhoina tabadadi mahak masado tasengnamak phagatki haibasini. Khunusinggi laanjen episode 16 amasung 17 tabikhiba khudingmakpo amuka hanna thagatpa phongdoksari. Ngasigi tangkaksing asibu nungaibirabadi like, share, comment tawbiramu loinana naungna channel asida sangbiraktuna saruk yabiba yawbiragadi subscribe tawsinbiramu matung dasu kanaba lawminasi pothabagi mikup phangminasi haijabaga loinana ngasigi damaktadi mayamdagi kainanaba mikupto lauzari.